एक्सीडेंट nupimacha ama sire ani sokle Tawal district ki Yaripur police station konba wangkem kaithel gi lambi da ngasi nungthil pung ani makhairum tabada thokiba lambi da chaka ani panba gari macha tongduna lakpa nupi macha ahum tata tipper na thombada nupi macha ama sire ani ne sokpadagi laikan na kre police tagi phangbu pawda laibak thiba thodok adu da laikhidraba nupi macha adu gi maming maibam anjali chanu chahi kunithoi apokpa laikhidraba deban kawi mahak nongpok sengmai dagi ni mahak accident adu da thina sokpadagi thodok thokphum adu da laikan na nangdana laikhidabani Sokle nupi macha ani aduna yumnam abe chahi kun taruk apokpa wai ibocha amadi khangembam chanchan chahi kun manga apokpa KS jiten kawi makhoi anisu Tawal district ki nongpuk sengmai dagini Pawsin makata na hai laikhidrabi asi yauna nupi macha hum asi ngasi nungthil pungpham aduda chaka ani panba Honda Activa gari macha registration number MN01AS1199 asida tonglaga yairi poktagi thawalom tamna thaurakpada makhoigi tungda thaurakpa tata tipper registration number WB572292 asina tunglomdagi thombatagi makhoi ahum thina soki adubo Anjali hariba nupi macha asidi thina sokpadagi laikanaba nangdana thodok thokfamda laikhidabani aduga sokle nupi macha ani aduna khudakta Rims hospital da pukhatuna laikanakre Thodok aduga mari leinena Yaripur police station na case ama lokhatuna chenariba tata tipper adu fare laikhidraba Anjali gi asibak sang post mortem gi damak janmiski mokta thamkhre hairi